Train amagi compartment amada India macha amaga British macha kharaga tungduna chatlami. Train du yamna yangna chatlami. Compartment aduda tungliba British macha sing aduna India macha adubu karim nabirami noknabirami. Khara amana mana setliba phizol adu yenglaga mahak asi angaubani haibirami. Khara amana mangonda sauduna lauksinbirami. Makhoina India macha amabu makhoiga karigi compartment pulhallibano haina trail gi sil langiba mioi sing aduda saurami. Adubu British macha sing aduna hairiba tauriba sing aduda India macha du karisu hairamde tumina leirami. Mahak phaijom kurta cheli coat amuba ama litli aduga magi makokta koyet ama yetli. Mahak train aduda yamna mong hadana karigumba amada wakhal muna tawduna phamduna leirami. Train dusu yamna yangna chatli aduga British macha sing aduna mabusu karim nabiba toklamde. Adudagi India macha aduna phamlambadagi hogatlaga yamna hauna train du khamna balaurami. Mayamna mana tawridu karino khangdringaida mahangna train adugi chen adu chinglami. Train du khudakta leblami. Mahangna tawriba matau aduda British macha sing adu saugalaki. Makhoina mabu thina chaiba hengalaklami. Adubu mahakti serious oiba post da leptuna leirami. Train gi guard adu mahangna leiriba mafam aduda laklami aduga asauba khonjel da lauraki. Train asigi chen asi kanana chingbano. British macha sing aduna karisu haidringaida India macha aduna hairaki. Aina train adu khambani. Maduda train gi guard aduna sauna hairaki. Nahakpu ngaurabro train asida ngasina ahanba tungbra. Maram leitana train khamba asi crime amani haiba nahak khangdabra. India macha aduna yamna mong hadana hairaki. Hoi ai khangjai. Adubu karigumba aina train asi khamlamdrabadi train asida tongliba mi chama mukti soidana siragani. Mana hairibadu tabada mayamdu mangonda noksinbiraklami. India macha aduna hairaki. Mafam asidagi khara chatlaga train gi tali asi tatle. Aina hairibasi chummi khangnaba chatlaga yenguluso. Khara chatlaga mayamna train tali adu tatlaga leiramba thengnarami. Train tali adu da phariba natsing adu nanthokutuna train tali adu tatlami. India macha adu angawbani hairamba British macha sing amadi train gi guard adu magi manakta laktuna mangonda yamna ikhawlangba khangningba amaga loinana yenglami. Train gi guard aduna mangonda yenglami aduga hairaki. Nahangna train tali asi tatle haibasi matau karamna khanglibano. India macha aduna hairaki. Train asida tongliba mi singna mana tawriba thabak sing aduda chillingaida aidi train asigi ayangbada attention pirami. Train du normal speed ta chalambadagi train tali adu tatpadagi tali aduda vibration thokpadagi train gi speed aduda lakliba ahongbadu aina khanglakhi. Maram aduna aina mikup amata manghandana aina train gi chen adubu chingduna train adubu khambani. Mana hairakliba wafam adu tabada train gi guard amadi British macha sing adu yamna ngaklami. Train gi guard aduna hairaki. Asuk yamna technical oiba loksing asidi nahangna kadaidagi khangluribano. Nahakti asamba mi amasu mande nahak kanano. Maduda India macha aduna hairaki. Ai engineer amani aigi mingna Moksa Gundam Bisbes Baria kawi. Asumna mapan thongi saptamna migi magul lepluba British macha sing adu ikaina laiki. Makhoina achauba para amatamjaki. Mathangi wari stadium amagi manakta breakfast chafam dukan amada numit khudingi mi kaya laktuna breakfast charami. Dukan aduda lakpa customer amana nupa amana mi achinbagi khudong chaba lauduna breakfast charaba matungda mana chariba adugi paisa piramdana chatkibadu customer aduna urami. Mathangi numittasu customer aduna charingaida Mamangi numitta paisa piramdana charaga chatkiba nupa adugi maramda dukan mapududa hairami. Madu tabada dukan mapu aduna momon noklaga hairaki. Mahak chatkrasanu. Ngaihak leiraga magi maramda warisasi. Hanagumna nupa aduna breakfast charaba matungda magi nakyetta kuyeng jenglaga mi chinbagi khudong chaba lauduna mafamdudagi tumina paisa piramdana chatkirami. Nupa aduna paisa piramdana chatkraba matungda ngasaigi customer aduna dukan mapu aduda hairami. Aina nupa aduna tawriba thabaktu ngasaina haibire aduga mahakpu karigi chathankribano.
Maduda dukan mapu aduna hairaki, "Sir, nangda natiye, mahangna asumna tawi haiba khanglibase. Dukan asida toina lakpa miyuisingna mana tawriba thabak asi loina khangi. Makhoina magi maramda hana kayaraksu hairakhrabani. Masigi nupa asina aigi dukan mamangda phamduna laigani. Dukan asina mi silakpa matamda mana tumina changlakani aduga breakfast adu chakhigani. Chaba loiraga tumina chathigani. Aina mana tawribadu nungtigi ui. Aina usinadaba saduna laibani. Aina mabu nongmata pharude, mahakpu ikaibasu pirude. Mapu adugi paukhum adu tabada customer adu gyan taramde. Mahangna madudi karigino hanglami. Maduda dukan mapuduna hairaki, "Aigi dukan asida mi mayam ama laklibasi magi prayer adunani khalli. Mahangna aigi dukan asigi mamangda mi mayam ama laknaba prayer tawi. Madudagi mi kaya ama laklaga mana yamna thuna charaga tumina chatkhi. Mahangna bulaklabadi dukan asisu mina pik thalli. Aina magi prayer amadi isona magi prayer adubu tabiba aduda marakta yetpa oiningde. Aina mabu matam pumnamakta breakfast adum pikhigani. Aina mabu paisa piyu haiduna ikaiba piroi." Nupa aduna dukan mapu adugi paukhum adu tabada ngakpa amadi mahaki thaujal haibadu khanglami. Mathangi wari. Sahar amada yamna phauba lai yekpa nupa ama leirami. Mi lising kayana mana yekliba lai adubu yengba laklami. Yengba lakliba miyoising aduna mana yekliba lai sing adugidamak yamna thagatlami. Lai yekpa nupa aduna miyamduna magi mamangdadi thagatlaga magi matungda kari kari haina khanbagi haibadu khangba pamlami. Asumna khaladuna mahangna ayuk anganbada yamna phajaba lai ama sahar adugi mi yamna punba mafam amada yeklami. Aduga lai adugi makhada asumna irami. Lai asida karigumba asoiba ama yaurabadi soiriba mafam aduda mak ama thambiramu. Numidang wairamda mahangna yekliba lai adu yengba lakpada mahaki lai adu mi sama henbana magi lai aduda mak tawbirami. Madu urubada mahak mamittagi mapi taraklami. Mahak ningba kairaduna mahaki lai adu lauthoklaga tuminna mayumda laklami. Hairiba thaudok asina mangonda yamna nungai halamde. Mangonda achauba sapu ama pirami. Mahak lai yekpa tokle. Mahak mi unadanaba honarakle. Nongmadi magi marup amana mana ningba kaina lairibadugi maram adu hanglami. Maduda lai yekpa nupa aduna magi marup aduda numit adugi magi thamoi sokpa thaudoktu lirami. Magi waridu taraga magi marup aduna hairaki, "Marup, nahak amuk hana lai yekkadabani. Nahakna yekpa lai adu hanagi mafam aduda chap manana thamgadabani." Mathangi ayukta lai yekpa nupa aduna hanagi mafam aduda mana yekpa lai ama hanagi adumaina thamlami. Aduga lai adugi makhada mahakna thakiba kanagumbana yekliba lai asida asoiba thengnarabadi soiriba mafam aduda mak amamam thambiramu. Mana masi hek ige taubaga magi maruptuna asumna inaba hairaki. Kanagumbana lai asida asoiba ubirabadi chumthokpiramu. Asumna lai adu mafam aduda thamlamlaga makhoi mayumda halaki. Numidang wairamda makhoi animak ngasai makhoina thamlamliba lai adugi manakta chatlami. Mafam aduda lai adu hanadagi karimata hongdana leiramba thengnarami. Madu ubada marup aduna momon noklaga hairaki, "Marup, haujikti khanglabra apangba mi amana hekta aranba asoiba tawba yai. Mi ayambana su tawribani. Adubu asoiba chumthokke haiba mi masingdi yamdabani. Mi bu sidagadawbagi ngaiduna leiriba makhoidagi opinion lauraga kari kanaba phangani. Makhoidi ikaiba pidoigi ngaiduna leiribani. Makhoina nangi asoiba semdoknaba matam amadi lausingdu leite. Maram asinani makhoina nangi lai asida asoibadu semdoklamdribagi maram. Asumna lai yekpa nupa aduna magi marup aduna hairibadu karino haiba khanglami. Mahak makhatana lai yekpa amuk haukhre. Mathangi wari. Khungang amada inak khunba nupa amana khungang adugi mayaida achauba laisang ama sarami. Laisang adu saba loiraduna lam kayadagi mi mayam ama lai khuramba laklami. Laisang adugi chaw sangba amadi phajaba adubu ubada mi kaya amana laisang adubu thagat narami. Matam khara leiraga laisang asi maming yamna chatpa laisang ama oirakle.
ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯅꯔꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯤ ꯃꯁꯤꯡ ꯁꯨꯝ ꯌꯥꯝꯈꯠꯂꯛꯄꯗꯒꯤ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯁꯥꯔꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯐꯝ ꯊꯛꯐꯝ ꯑꯃꯗꯤ ꯂꯩꯅꯕ ꯃꯐꯝ ꯁꯦꯝꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯕꯨ ꯁꯤꯟ ꯂꯥꯡꯅꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯃ ꯄꯥꯝꯖꯩ ꯍꯥꯏꯅ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯅꯣꯇꯤꯁ ꯑꯗꯨ ꯎꯕꯗ ꯃꯤ ꯀꯌꯥ ꯑꯃ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯣꯏꯅꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯣꯏꯔꯕꯗꯤ ꯂꯥꯏꯁꯪꯗꯨ ꯑꯐꯥꯎꯕ ꯑꯆꯧꯕ ꯂꯥꯏꯁꯪ ꯑꯣꯏꯕꯅꯤꯅ ꯊꯥꯒꯤ ꯇꯣꯂꯣꯞ ꯌꯥꯝꯅ ꯌꯥꯝꯒꯅꯤ ꯈꯟꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯂꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯗꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯂꯣꯏꯅ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯠꯇ ꯈꯜꯂꯝꯗꯦ꯫ ꯃꯈꯣꯏꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ, ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯒꯗꯕ ꯃꯤ ꯑꯃ ꯗꯔꯀꯥꯔ ꯂꯩ꯫ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛꯁꯤ ꯑꯄꯪꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯅꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯌꯦꯡꯁꯤꯟꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏꯗꯨ ꯊꯤꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯌꯨꯝ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯃꯜꯂꯦ, ꯁꯦꯒꯥꯏꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯏꯁꯪ ꯑꯗꯨꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗꯨꯅ ꯊꯣꯔꯛꯄꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯁꯦꯟꯅꯕꯤꯌꯨ, ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯁꯤꯟ ꯂꯥꯡꯕ ꯑꯣꯏꯕꯤꯌꯨ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯛꯏ, ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯕꯁꯨ ꯅꯠꯆꯗꯦ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯉꯥꯛꯄ ꯁꯦꯟꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯀꯔꯝꯅ ꯁꯤꯟ ꯂꯥꯡꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯌꯥꯝꯅ ꯈꯪ ꯍꯩꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯃꯤꯅ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯁꯤꯟ ꯂꯥꯡꯕꯗꯣ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯂꯥꯏꯁꯪ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯅ ꯁꯤन ꯂꯥꯡꯕꯗꯨ ꯄꯥꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯣꯝꯅ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯂꯧꯔꯤꯕꯅꯣ? ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯍꯥꯛ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤ ꯍꯥꯏꯗꯅ ꯂꯧꯖꯩ꯫ ꯑꯩꯅ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯂꯝꯕꯤꯗ ꯑꯩꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯃꯥꯡꯗ ꯆꯦꯛ ꯑꯃ ꯐꯨꯝꯗꯨꯅ ꯊꯝꯃꯤ꯫ ꯆꯦꯛ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯝꯕꯤꯗ ꯊꯤꯡꯒꯠꯇꯨꯅ ꯂꯩ꯫ ꯑꯩꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯦꯛ ꯑꯁꯤꯗ ꯈꯨꯗꯤ ꯊꯤꯕ ꯎꯏ꯫ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯆꯦꯛ ꯑꯁꯤꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯕꯁꯨ ꯌꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯆꯦꯛ ꯑꯁꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕ ꯈꯟꯗꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯆꯦꯛ ꯑꯁꯤꯗ ꯈꯨꯗꯤ ꯊꯤꯕꯁꯨ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯆꯦꯛ ꯑꯁꯤꯅ ꯂꯩꯃꯥꯏꯗꯒꯤ ꯊꯤꯡꯒꯠꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯤ ꯀꯌꯥꯅ ꯈꯨꯗꯤ ꯊꯤꯕ ꯑꯗꯨ ꯎꯕꯗꯒꯤ ꯅꯍꯥꯛꯅ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯗꯒꯤ ꯌꯣꯠꯄꯥꯛ ꯑꯃ ꯂꯧꯔꯨꯗꯨꯅ ꯆꯦꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯗꯨ ꯑꯩꯅ ꯎꯏ꯫ ꯆꯦꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯐꯖꯅ ꯇꯦꯝꯊꯣꯛꯂꯝꯕꯁꯨ ꯑꯩꯅ ꯎꯏ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯀꯔꯤꯁꯨ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕ ꯅꯠꯇꯦꯗ꯫ ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯖꯕꯅꯤ꯫ ꯑꯩꯅ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯆꯦꯛ ꯑꯗꯨ ꯂꯧꯊꯣꯛꯂꯨꯕ ꯈꯛꯇꯅꯤ꯫ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯟꯕꯤꯕ ꯑꯗꯨꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯁꯥꯒꯤ ꯊꯕꯛ ꯈꯪꯕ, ꯃꯁꯥꯒꯤ ꯃꯊꯧ ꯈꯪꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯕु ꯆꯥꯎꯔꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯑꯣꯏꯅ ꯍꯥꯞꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯁꯪꯕ ꯎꯃꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯎ ꯑꯅꯤꯈꯛ ꯊꯪꯅꯅ ꯍꯧꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯅꯣꯡꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯁꯥꯁꯤꯡ ꯑꯗꯨꯅ ꯁꯥ ꯇꯥꯟꯗꯨꯅ ꯑꯇꯣꯞꯄ ꯁꯥꯁꯤꯡ ꯍꯥꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯈ꯭ꯔꯒ ꯂꯦꯝꯍꯧꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯃꯅꯝ ꯅꯝꯊꯤꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯎ ꯑꯅꯤꯗꯨ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯅꯣꯡꯁꯥꯁꯤꯡ ꯑꯁꯤ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯎꯃꯪꯒꯤ ꯅꯨꯡꯁꯤꯠ ꯑꯁꯤ ꯁꯦꯡꯍꯟꯗ꯭ꯔꯦ, ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯁꯥꯁꯤꯡ ꯑꯁꯤ ꯎꯃꯪꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯇꯣꯞꯄ ꯎ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯣꯡꯁꯥꯁꯤꯡ ꯑꯁꯤ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯋꯥꯕ ꯇꯥꯍꯜꯂꯤ꯫
ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯎ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯑꯍꯜ ꯑꯣꯏꯔꯕ ꯎ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯁꯦ ꯄꯪꯉꯤꯗ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯕꯁꯦ ꯅꯣꯡꯁꯥꯁꯤꯡ ꯑꯁꯤ ꯂꯩꯕꯒꯤꯅꯤ꯫ ꯅꯣꯡꯁꯥ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎ ꯌꯥꯟꯕꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯀꯤꯗꯨꯅ ꯆꯪꯂꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯡꯁꯥꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ"꯫ ꯎ ꯑꯅꯤꯗꯨ ꯑꯍꯜ ꯑꯣꯏꯔꯕ ꯎ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯗ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯔꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯅꯣꯡꯁꯥꯁꯤꯡꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯁꯥꯁꯤꯡ ꯑꯗꯨꯕꯨ ꯀꯤꯗꯨꯅ ꯆꯠꯈꯤꯅꯕ ꯂꯥꯂꯣꯡ ꯑꯃ ꯌꯥꯠꯂꯝꯃꯤ꯫ ꯎ ꯀꯌꯥ ꯑꯃꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯂꯣꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯣꯡꯁꯥꯁꯤꯡ ꯑꯗꯨꯅ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯃꯈꯣꯏꯅ ꯑꯍꯧꯕ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯃꯁꯥꯗꯨ ꯅꯣꯝꯂꯝꯃꯤ꯫ ꯅꯨꯡꯁꯤꯠꯅꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯁꯥꯁꯤꯡ ꯑꯗꯨꯅ ꯃꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯛꯀꯗꯧꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏ ꯎꯃꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯥꯁꯤꯡ ꯑꯗꯨ ꯆꯦꯟꯈꯤꯕꯗꯨꯗ ꯎ ꯄꯥꯝꯕꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯠꯁꯨ ꯁꯦꯡꯂꯦ, ꯑꯀꯣꯏꯕꯁꯨ ꯁꯦꯡꯂꯦ, ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ"꯫ ꯑꯍꯜ ꯑꯣꯏꯔꯕ ꯎ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯗꯤ ꯅꯈꯣꯏꯅ ꯇꯧꯖꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯥꯛꯂꯕꯅꯤ"꯫ ꯎ ꯄꯥꯝꯕꯤ ꯑꯅꯤꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ, ꯀꯔꯦꯝꯅꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯁꯤꯡ ꯄꯠꯊ ꯄꯨꯝꯊꯕꯒꯤ ꯃꯅꯝꯗꯨ ꯅꯝꯗ꯭ꯔꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯥꯁꯤꯡ ꯑꯗꯨꯅ ꯎꯃꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯈꯪꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯎ ꯌꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯎ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯎ ꯄꯥꯝꯕꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯏꯟꯖꯔꯝꯒꯗꯕꯅꯤ ꯈꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯜꯂꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎ ꯌꯥꯟꯕꯁꯤꯡꯅ ꯌꯥꯟꯊꯠꯄꯤꯈꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ꯫ ꯁꯣꯅꯨ ꯑꯃꯗꯤ ꯃꯣꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯑꯃꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯆꯠꯂꯝꯃꯤ꯫ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯕꯛ ꯂꯣꯏꯅ ꯀꯜꯂꯝꯃꯤ꯫ ꯊꯥ ꯈꯔ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯣꯅꯨꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯂꯝꯃꯤ, ꯑꯗꯨꯒ ꯃꯣꯅꯨꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯂꯝꯗꯦ꯫ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯕꯣꯁ ꯑꯗꯨꯅ ꯁꯣꯅꯨꯕꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯥꯅ ꯁꯣꯅꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯅꯨꯗꯤ ꯌꯥꯝꯅ ꯀꯜꯂꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯣꯅꯨꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯔꯒ ꯃꯥꯅ ꯀꯔꯤꯒꯤ ꯄꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯇ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯣꯁꯇꯨꯅ ꯃꯣꯅꯨꯕꯨ ꯊꯕꯛ ꯈꯔꯒꯤꯗꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ꯫ ꯃꯣꯅꯨꯅ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯒ ꯕꯣꯁꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯑꯅꯤ ꯀꯝꯄꯦꯅꯤ ꯑꯁꯤꯗ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯊꯕꯛ ꯆꯪꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯀꯝꯄꯦꯅꯤ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯣꯅꯨꯅ ꯊꯕꯛ ꯀꯔꯤꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯔꯤꯕꯅꯣ? ꯑꯩꯅ ꯀꯔꯤꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯗ꯭ꯔꯤꯕꯅꯣ? ꯑꯩ ꯊꯕꯛ ꯇꯧꯕ ꯄꯥꯝꯗ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯃꯣꯅꯨꯅ ꯕꯣꯁ ꯑꯗꯨꯗ ꯋꯥꯀꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯁꯇꯨ ꯃꯥꯒꯤ ꯋꯥꯀꯠ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯣꯅꯨꯅ ꯃꯥꯒꯤ ꯋꯥꯀꯠ ꯑꯗꯨ ꯊꯥꯡꯒꯠꯄ ꯂꯣꯏꯔꯒ ꯕꯣꯁꯅ ꯃꯣꯅꯨꯗ ꯍꯥꯏꯔꯛꯏ, "ꯃꯣꯅꯨ, ꯑꯩꯁꯨ ꯅꯪ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯁꯨꯏ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ"꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯣꯅꯨ ꯕꯣꯁ ꯑꯗꯨꯗ ꯃꯔꯩ ꯌꯦꯠꯇꯨꯅꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦꯅꯦ, ꯅꯪ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯔꯒꯦ, ꯇꯣꯂꯣꯞꯁꯨ ꯁꯣꯅꯨꯗꯒꯤ ꯍꯦꯟꯅ ꯄꯤꯔꯒꯦ꯫ ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯁꯤꯗꯤ ꯇꯧꯕ ꯇꯥꯔꯦ"꯫ ꯃꯣꯅꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯕꯣꯁꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯩꯊꯦꯜꯗ ꯆꯠꯂꯣ, ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯂꯐꯣꯏ ꯌꯣꯟꯕ ꯃꯤ ꯀꯌꯥ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯉꯛꯑꯣ"꯫ ꯃꯣꯅꯨ ꯀꯩꯊꯦꯜꯗ ꯄꯔꯞ ꯄꯔꯞ ꯆꯠꯂꯨꯏ, ꯑꯗꯨꯒ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ, "ꯕꯣꯁ, ꯀꯩꯊꯦꯜꯗ ꯂꯐꯣꯏ ꯌꯣꯟꯕ ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯍꯧꯗꯦ"꯫ ꯕꯣꯁꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯐꯔꯦ, ꯂꯐꯣꯏ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨ ꯑꯃꯨꯛ ꯍꯪꯂꯛꯑꯣ"꯫ ꯃꯣꯅꯨ ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯒ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯕꯣꯁ, ꯂꯐꯣꯏꯗꯣ ꯗꯖꯟꯗ ꯂꯨꯄꯥ humphuni ꯍꯥꯏꯍꯧꯏ"꯫ ꯕꯣꯁꯅ ꯃꯣꯅꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯃꯣꯅꯨ, ꯆꯞ ꯃꯥꯟꯅꯕ ꯊꯕꯛ ꯑꯁꯤ ꯁꯣꯅꯨꯗ ꯑꯃꯨꯛ ꯄꯤꯔꯒꯦ, ꯅꯪ ꯉꯥꯏꯍꯥꯛ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯣ"꯫ ꯃꯣꯅꯨ ꯑꯣꯐꯤꯁꯀꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯅꯨꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯒ ꯕꯣꯁꯇ ꯇꯝꯃꯤ, "ꯕꯣꯁ, ꯀꯩꯊꯦꯜꯗ ꯂꯐꯣꯏ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯍꯧꯗꯦ꯫ ꯃꯍꯥꯛꯅ ꯂꯐꯣꯏꯗꯨ ꯗꯖꯟꯗ ꯂꯨꯄꯥ humphꯨꯗ ꯌꯣꯜꯍꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯂꯐꯣꯏ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ
ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯗꯖꯟꯗ ꯂꯨꯄꯥ 30ꯗ ꯄꯤꯒꯦ ꯍꯥꯏꯍꯧꯏ ꯃꯍꯥꯛꯀꯤ ꯂꯐꯣꯏ ꯗꯖꯟ 30 ꯂꯩꯍꯧꯏ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯂꯐꯣꯏꯁꯤꯡ ꯑꯗꯨ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯂꯐꯣꯏꯗꯨ ꯗꯖꯟꯗ ꯂꯨꯄꯥ 60ꯗ ꯌꯣꯜꯂꯕꯗꯤ ꯑꯩꯈꯣই ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯐꯪꯒꯅꯤ ꯃꯣꯅꯨꯗꯤ ऑफिस की काचिन अदुदगी बोस अमदी सोनूना वारी सारिबदु तारमी महाकना सोनूना बोस अदुदा पाव तंबदु ताबदा महाक यामना ngakलमी महाक अरानबा थबक अमा तौरुरे हाइबा खंगलमी महाकना मागी बोस अदुदा महाक लाले हाइजरमी अदुदगी मागी तौफम थोकपा थबकतु तौखिरमी मथंगी वारी नोंगमा लौमी अमा खकना मागी युमलोनबा नुपा अमगा यामना कन्ना खतनारमी खनरिङै मतमददि महाक यामना साउरिबनिना महाकना युमलोनबा नुपा अदुदा हाइरोइदबा नुंगाइरोइदबा वाहि कया अमा हाइरमी मतम खरा लैरगा महाक निंगमदबा फावरक्लमी महाकना युमलोनबा नुपा अदुबु हाइरोइदबा मीना नुंगाइरोइदबा वा कया अमा हाइखरे खंगलमी महाकना हाइखिबा वाहैसिंग अदु अमुक लौसिनबा पामलमी तंजा अदुदा खुंगंग अदुदा मुनि ऋषि अमा लाक्लमी महाकना मुनि ऋषि अदुगी मनाक्ता चलमी अदुगा मागी अवाबा वारिदु लिरमी मागी खुदोंग चादबा अदुदगी करमना महाकपु कनगनी हंगलमी महाकना मुनि अदुदा महाकना ngang वाहै अदु करमना अमुक लौसिनगनी हंगलमी मदुदा मुनि अदुना मंगोंदा हाइरकी नाहक औजिक थुमोक अमदा उचेक मतु पिक थना लौरुरो अदुगा खुंगंग असिगी मयाइदा थम्मुरो अदुगा अैगी इनाक्ता अमुक हलउ लौमी अदुसु मुनि अदुना हाइरिबदु तौरमी महाक मुनि अदुगी मनाक्ता अमुक लाक्लमी मुनि अदुना अमुक हाइरकी हौजिकती नंगना थम्लुरिबा उचेक मतुदु अमुक लौरुरो लौमी अदु उचेक मतु अदु लौबा चलमी अदुबु महाकना थुमोक अदुददी उचेक मतु अमता यावबा उरमदे उचेक मतुसिंग अदुदी नुंसिना लोइना हुमदुना पुखिरमले लौमी अदु मुनि अदुगी मनाक्ता लाक्लगा हाइरकी गुरुजी अैना उचेक मतुसिंग अदु पुरक्पा ngamdre मतुसिंग अदु थुमोक्ता अमता यावरमद्रे नुंसिना लोइना हुमदुना पुखिरमले मदुदा मुनि अदुना हाइरकी मदुगा चप मानना नंगना ngang-थोक्खिबा वा अदुसु अमुक हन्ना हंजिलउ हाइबा याररोय मरम अदुना नंगना कनागुम्बदा साउना ngangbada मीगी थमोय सोकनबा वा nganगद्रिङैदा मसी हाना निंगसिंगु नहांगना nganगखिबा वाहैसिंग अदु अमुक हन्ना हंजिलउ हाइबा यारोय मरम अदुना साउरिङै मतमददि तुमिना लैबना हेना फै लौमी अदु मुनि अदुना हाइरिबदु मुन्ना तारमी मथंगददि महाकना वा ngangbada वाखल खंदुना मीगी थमोय सोक्तनबा अमुक हन्ना हाइखिद्रे मथंगी वारी नोंगमा निंगथौ अमना मागी मंत्रीदा हंगलमी मंत्री हुइना मचा पोकपगी चांग असि यावदगिदि यामना हेलिबनी अदुगा करिगिनो मफम मफम खुदिंगदा यावना मसिंग हेना उरिबसे मसिगी मरम करिनो मदुदा मंत्री अदुना हाइरकी इनिंगथौ अैंगोंदा नोंमगी मतम अमखक्ति पिबियु अै इनिंगथौगी वाहंगी पाउखुम अदु पिजगे निंगथौसु मंत्रीदुना हाइरिबदु यारमी नुमिदांग वाइरमदा मंत्री अदुना का अनिखक थौरांग तौदुना थमलमी अहानबा का अदुदना हुई कुन सो लोनसिंदुना थमलमी अदुगा का अदुदा तल थुमोक अमगा थमलमी अतोप्पा का अदुदना याव कुन थमलमी का अदुगी मयाइदा सजिक मपुन अमगा थमलमी का अनिदु सो लोनसिलमलगा मंत्रीदु मयुमदा हलक्ले मथंगी नुमितकी अयुक्ता निंगथौदु मंत्रीदुगा का अनिदुगी मनाक्ता लाक्लमी महाकना अहानबा का अदु हंगदोकपदा निंगथौ अदुना हुइसिंग अदु सीदुना तादुना लैबा अमदी का अदुगी मयाइदा थुमोक अमदा तलना पिक थना यावबा उरमी मदु उबदा निंगथौदु यामना ngakलमी मथंगदा मंत्री अदुना अतोप्पा का अदु अमुक हंगदोकलमी का अदु हंगदोकपदा निंगथौदुना यावसिंग अदुना अमना अमदा लोनसिनदुना तुमिनदुना लैरंबा अदु उबदा यामना ngakलमी सजिक हाबलिबा पात्र अदुदसु सजिक अमता यावरमदे का अनिगी फिबम अदु उल्लबा मतुंगदा मंत्री अदुना निंगथौ अदुदा हाइरगी इनिंगथौ हुइसिंग अदुदी तल चाबगी महुत्ता मखोय मसेल खतनादुना हातोकनादुना मखोय लोइना सिरे अदुगा यावसिंग असिना सजिकतु चामिन्नरबा मतुंगदा नुंगाइना तुमदुना लैदी मरम असिननी अैखोयना याव मसिंगना हुइ मसिंगदगी हेना उरिबसी निंगथौ अदु मागी मंत्री अदुगी पाउखुम अदुदा पेंजखी वारी असि मतांग असिदा लोइसिनजरे वारी असि लिबदा सोइखिबा यावरबसु ताबिरिबा पुम्नमक्ना ngakpinaba nolokना हाइजरे।